ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯔꯤ, ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯍꯨꯟꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥꯄꯣꯊꯥꯐꯝ ꯑꯣꯏꯅꯕꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯟ ꯁꯥꯕꯅ ꯏꯃꯥꯒ ꯕꯖꯤꯒꯅꯤ ꯈꯨꯔꯨꯝꯃꯨ꯫ ꯑꯍꯟ ꯁꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯤꯗ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯙꯥ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯁꯪ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯡꯈꯩꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤ ꯃꯇꯧꯁꯤꯕꯣ? ꯊꯔꯣꯁꯪꯅ ꯍꯣꯏꯅꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯍꯟ ꯁꯥꯕꯅ ꯇꯥꯛꯏ ꯔꯥꯙꯥ ꯆꯪꯁꯤꯟꯗꯨꯅ, ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯕꯨ ꯌꯥꯏꯐ ꯅꯨꯡꯉꯥꯏ ꯄꯤꯅꯕꯤꯌꯨ꯫ ꯉꯁꯤꯗ ꯌꯨꯝꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯅꯆꯥꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯉꯁꯤꯗꯒꯤ ꯈꯪꯕꯤꯔꯣ꯫ ꯅꯆꯥ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯅ ꯇꯧꯖꯕ ꯁꯦꯕꯥꯗ ꯑꯄꯦꯟꯕ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯋꯥꯡꯈꯩꯒ ꯊꯔꯣꯁꯪꯒꯗ ꯑꯃꯨꯛ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ꯫ ꯕꯥꯖꯤ ꯑꯩ ꯈꯨꯔꯨꯝꯖꯔꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯍꯔꯦ ꯍꯔꯦ꯫ ꯑꯍꯟ ꯁꯥꯕꯅ ꯃꯇꯣꯝꯇ, ꯑꯁ ꯃꯥꯒꯤ ꯍꯧꯅꯕꯤꯁꯤ ꯑꯃꯨꯛ ꯍꯧꯔꯛꯏꯅ ꯇꯧꯔꯤꯁꯦ꯫ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ꯫ ꯑꯍꯟ ꯁꯥꯕꯅ, ꯑꯁ ꯑꯃꯨꯛꯀꯁꯨ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ, ꯃꯁꯤ ꯇꯥꯔꯅꯨ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯇꯧꯔꯤꯁꯦ꯫ ꯋꯥꯡꯈꯩꯒ ꯊꯔꯣꯁꯪꯒ ꯃꯃꯤꯠꯇꯣ ꯌꯦꯡꯅꯩ꯫ ꯋꯥꯡꯈꯩꯅ, ꯐꯝꯃꯨ ꯐꯝꯃꯨ꯫ ꯏꯆꯥꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤ ꯃꯤꯡꯅ ꯔꯥꯙꯥ ꯀꯧꯖꯩ, ꯏꯄꯥꯒꯤ ꯃꯤꯡꯅ ꯃꯥꯙꯣꯞ ꯀꯧꯏ, ꯕꯥꯃꯣꯟꯅꯤ, ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯑꯩꯒ ꯃꯥꯙꯣꯞꯀꯤ ꯃꯆꯥꯔꯅꯤ ꯅꯪꯕꯨ? ꯃꯥꯅꯤ ꯕꯥꯖꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯂꯤꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯅꯝꯗꯅ ꯆꯤꯡꯂꯛꯂꯤꯕ꯭ꯔꯥ? ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ? ꯍꯌꯦꯡ ꯃꯩꯇꯩꯗ ꯄꯥꯜꯂꯤꯗꯅ ꯑꯃꯨꯛ ꯋꯥ ꯊꯣꯛꯂꯣꯏꯗ꯭ꯔꯣ? ꯕꯥꯖꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ, ꯑꯗꯨ ꯅꯠꯇꯗꯅ ꯍꯌꯦꯡ ꯅꯌꯨꯝ ꯌꯧꯔꯒ ꯅꯁꯥꯅ ꯌꯥꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯏꯄꯥꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯔꯥꯙꯥ ꯅꯠꯇꯦꯗ ꯕꯥꯖꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅꯒꯤ ꯅꯥꯝ ꯁꯣꯟꯖꯔꯤꯕꯤ ꯑꯩꯅ, ꯃꯤꯅꯕꯨ ꯋꯥ ꯉꯥꯡꯒꯗꯕ ꯅꯠꯇꯦꯗ꯫ ꯊꯔꯣꯁꯪꯅ, ꯕꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯏꯃꯥꯗꯤ ꯀꯤꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗꯅꯦ, ꯍꯧꯖꯤꯛꯅ ꯑꯃ ꯍꯣꯔꯦꯟꯅ ꯑꯃ ꯊꯣꯛ ꯊꯣꯛ ꯑꯣꯟꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝꯕꯥ ꯉꯝꯂꯣꯏꯗꯕ, ꯑꯗꯨꯅ ꯑꯩ ꯀꯤꯖꯩ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯃꯥ ꯑꯩꯁꯦ ꯆꯤꯟꯗ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯅꯥꯝ ꯁꯣꯜꯂꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯃꯤꯅꯝꯕ ꯉꯥꯡꯂꯣꯏ ꯍꯥꯏꯕꯁꯦ ꯊꯥꯖꯕꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯑꯁꯨꯝꯅ ꯔꯥꯙꯥꯅ ꯋꯥ ꯉꯥꯡꯕꯁꯤ ꯑꯔꯣꯏꯕꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯦꯛ ꯍꯦꯛ ꯌꯥꯎꯒꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥ ꯍꯩꯅꯔꯛꯂꯕꯅꯤ꯫ ꯃꯄꯥ ꯃꯥꯙꯣꯞꯅ ꯕꯥꯃꯣꯟ ꯑꯣꯏꯕꯅ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯄꯥꯟ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯨ ꯃꯥꯅ ꯇꯝꯕꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯍꯩꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯈꯩꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯆꯤꯜ ꯍꯪꯕ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯙꯥ ꯃꯌꯨꯝꯗ ꯊꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯡꯈꯩꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯑꯍꯜ ꯁꯥꯕ, ꯀꯩꯅꯣ ꯕꯥꯖꯤ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣꯅꯦ? ꯂꯩꯁꯥꯕꯤ ꯃꯥꯅ ꯅꯠꯇꯦ, ꯕꯥꯃꯣꯟ ꯑꯣꯏꯔꯁꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯅ ꯑꯃꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯦꯛ ꯍꯥꯏꯔꯤꯕꯁꯤꯕꯨ, ꯃꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯁ ꯈꯪꯗꯦꯗ ꯕꯥꯖꯤ, ꯑꯗꯨꯝ ꯍꯥꯏꯕꯅꯤ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯗꯦ, ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯕꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩ ꯃꯌꯥꯝꯁꯨ, ꯑꯗꯨꯕꯨ ꯃꯁꯤ ꯑꯍꯜ ꯂꯃꯟꯅ ꯑꯌꯥꯝꯕ ꯍꯥꯏꯅꯕ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯁꯥꯕꯤꯅꯤꯗꯣ, ꯕꯥꯃꯣꯟ ꯑꯣꯏꯖꯔꯕꯁꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯔꯤꯕ꯫ ꯀꯦꯔꯤꯕ ꯈꯨꯀꯦꯗꯨꯒ ꯃꯁꯝꯅꯒ ꯉꯥꯡꯁꯪ ꯉꯥꯡꯈꯩ ꯁꯪꯖꯤꯜꯂꯤ, ꯑꯗꯨꯒ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗꯩꯕꯣ꯫ ꯃꯇꯧꯗꯤ ꯃꯇꯝꯒꯤ ꯌꯛ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯥꯜꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯥꯏꯅ ꯍꯥꯏꯕꯤꯔꯤ ꯍꯥꯏꯅꯤ, ꯍꯌꯦꯡꯁꯤꯗ ꯂꯥꯛꯂꯒ ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯀꯗꯣꯏꯖꯥꯠ꯫ ꯃꯗꯨ ꯏꯄꯥꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ꯫ ꯃꯣꯏ ꯃꯄꯥ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯧꯁꯨ ꯉꯥꯏ ꯂꯩꯁꯥꯕꯤꯁꯨ ꯉꯥꯏ ꯁꯥ ꯉꯥ ꯂꯣꯏꯅ ꯆꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯥꯔꯝꯂꯣꯏꯗꯅ ꯕꯥꯃꯣꯟꯅꯤꯅ꯫ ꯑꯍꯟ ꯁꯥꯕꯅ ꯃꯇꯣꯝꯇ ꯂꯣꯟꯅ ꯍꯥꯏꯖꯩ, ꯆꯥꯔꯔꯣꯏ, ꯌꯦꯡꯉꯨ ꯍꯌꯦꯡ ꯃꯥꯅ ꯇꯧꯔꯛꯄ
ꯑꯩꯅ ꯃꯥ ꯎꯅꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯌꯦꯟ ꯃꯐꯩ ꯑꯇꯥꯎꯕ ꯂꯩꯔꯛꯎ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯨꯔꯤꯁꯤꯗ ꯋꯥꯡꯈꯩ ꯑꯗꯨꯕꯨ ꯈꯣꯏꯅ ꯈꯪꯕ꯭ꯔꯣ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯥꯁꯨ ꯕꯥꯃꯣꯟꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯥꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯕꯥꯃꯣꯟꯁꯤꯡꯁꯤꯗꯤ ꯊꯥꯏꯅꯒꯤ ꯕꯥꯃꯣꯟꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯆꯥꯕꯁꯨ ꯌꯥꯎꯔꯕꯅꯤꯅꯦ ꯐꯅꯌꯥꯝꯅ 마수 마신다 솔리바두가 마두 사르바디 사르바이두니 헤이 마시나 마롤라마 아두데미 마사기 하이나비니 하립시디 탕자드레다 하우스간기 누피싱시나 떠오리세 누파부디 누피나 킷 헬리 아숨나 농마 하우키바나 아한 사바 라다가 루공람비 라다 바모닝온 오이바나 라이닝바 간바 누피 오이나 떠오이 아두가 신작디 비사르 나이디 마파나 라이손바두 tamduna masu laisonba hainakiduna Wangang khudingi Hare Krishna haibasi hehek haigali luhongba nonganba numitni Radha ayuk ngana hawgatuna iruzamai thazaraga laiduk thaba loiraduna mayamgi salon ba hotnari tharosang hawgalai aduga haizai mause anobi oidena tawribra kari onthok nangana dhuk kase tharamine masibu kayam kuina thadawriba satnune yengba taredana Radha na haire ima hawgatlabra cha hairaklage Hai, karino, sin phawba siengdrinya. As, aidi loiraboi khalure. Imadi yaho yamna thengina. Bazi di kaida lehauge ima. Nang bazi ro, kanna nakhok hauri zadwa mage han haibiro. Asi hairam laga tharosan maninglomna sangkhre. Radhana haihogi. Karino, nakhok hauri mage sa han haibiro haiba. Moi mungsibu nakhok lasu cha thakpa sa. Aibo haira sirane. Moi satnabi oirambatai. Hairageda Radha sadu hairaga puraklaga Baziya Bazi Wangkai Mang oi hagoi kumle Karino ne Bazi Sa sida leire Wangkai mamit singladuna haire Kari Sa haibro Hoi Sa sida leire haib Wangkai na saurapna haire Hai Kanana phamungda sa pinagen hi Yera Nangise Taugen taurib Ha Radha khakpre khangi jadu puraga thokre asumna sonjai imanadi bazigi hana piyo haibaduda moi sumaina tawbaini aduga ani kaidana machin thiba ngangladna wangkai hawgalai aduga hairei hey mau namadi karom jatkre bazi imadi maning sangkhiba ma o maningda adudi jadu magi hana pibiru ipadi sinya sengdri hoi bazi asumna Radha jadu puraga makhong hamliba Tharosangda Radhan haire Ima Sasida leire Hai kaino nang na haidwa ha Ai si karai da leiribano haiba nang khanglaba natro Aduga sidabu sa piba yabro Kanana khong ham nam na sa thaknage Masibu ngawbra khangdine As sima sumuk soiraba Ai gyan tadreda Ai di moina harise Moigi satnabi oirobe khaluri Aduga machin thiba loina oiramlaba Ngayak leiraga ngarang luhungbada yahodaba nupi ama potpang piba lai Leihauna O kana leige isi tharosang ai laiye Haima leihau nang ding ngana laeda Hoi isi ai si ngarang luhungba yawba ngamhaudre aduna aina ngamba khara pangjage haidana laksaribani sida pham hai mawa mi lai sadu purau hai Radha sadu puraga thoklai aduga hairei Sasida leire ima Hai sadu nani da piyune Ine sasida leire Imadi machin sengdribanina kona thaksarani Laihau tharosang da muna yenglaga Ha hoi Tharosang Radha da muna yengduna lai Radha amuk sangkri Isiya Nangi na mausidi masak yam phazaina Isiyadi naraibag yam phaiko Phai Laihau Ai gyan min tada kai phabasa aigi laibakse Laihau sadu thakpa loiraduna chatlage haiduna thoklakpaga Radhana mapanda thoklakpaga tan chanai Radhana hairei Haima Ine chatlage haibro Hoi chatlage Imauti nasak phazariba Nanhemna kugi seba phazana tawko Hoi ine su yobiro Hare Krishna Asumna hairakpaduda Laihau ingangangna yenglamlaga wa amata hairamdana Radhada muna yengduna chatki Laihau hek chatkibaga Tharosangna hairei Hai Radha kaino nangna migi mamangduda haibu sin sengdri kaina hairaklibaduda ha tati nangbu ngawbra haibanida kaino imana ngasai aina sapibada chinya sengdri haidana haibaduda haibani kai
ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯅꯪꯅꯦ ꯀꯥꯟ ꯆꯥꯗꯅ ꯋꯥꯗꯣ ꯉꯥꯡꯅꯤꯡꯉꯦꯗꯅꯁꯨ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨꯀꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯑꯗꯨꯗ ꯏꯃꯥꯅ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯙꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯡꯈꯩ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯩ ꯃꯃꯥ 이바니 खरा ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯍꯩ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯗꯧꯔꯤꯀꯣ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩꯗꯕꯨ ꯆꯥ ꯄꯨꯁꯤꯜꯂꯛꯏꯅꯦ ꯍꯣꯏꯅꯦ ꯑꯩꯅ ꯈꯣꯡ ꯍꯥꯞꯂꯤꯉꯩꯗꯁꯨ ꯆꯥ ꯄꯨꯔꯛꯏꯅꯦ ꯅꯠꯇꯦ ꯃꯁꯤꯕꯨ ꯁꯣꯅꯣꯁꯨ ꯆꯥꯠꯂꯣ ꯏꯃꯨꯡꯁꯤꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯁꯤꯅ ꯋꯥꯏ ꯆꯥꯏꯔꯤꯃꯤ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯏꯃꯧ ꯐꯪꯉꯤꯗꯅ ꯍꯔꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯐꯃꯨꯡꯗ ꯂꯩꯔꯤꯀꯥꯟꯗ ꯏꯔꯨꯖꯒꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯏꯃꯥ ꯏꯄꯦ ꯑꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯊꯕꯛ ꯐꯁꯤꯟꯅꯔꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯉꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯋꯥꯡꯈꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯅꯥꯇꯣꯝꯕꯗ ꯊꯔꯣ ꯁꯪꯅ ꯍꯥꯏꯔꯛꯏ 이마기 ꯑꯇꯣꯝꯕ ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯨ 이마ꯗꯤ ꯆꯠꯍꯟꯅꯤꯡꯒꯦꯗ꯭ꯔꯦꯗ ꯅꯪꯕꯨ ꯆꯠꯈ꯭ꯔꯅꯨꯕ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯅ ꯐꯠꯇ꯭ꯔꯣ 이마 ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯤꯁꯨ ꯃꯌꯥꯝ ꯆꯠꯅꯔꯤꯁꯤꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯤꯡꯗꯨꯗ ꯅꯪꯅ ꯍꯩꯒꯗ꯭ꯔꯅꯤ ꯇꯧꯔꯤꯗꯨꯕꯣ ꯋꯥꯡꯈꯩ ꯏꯍꯦ ꯃꯃꯥ ꯅꯨꯄꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯅꯤꯒ ꯑꯗꯥꯅꯤꯒ ꯇꯧꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯁꯦꯟ ꯈꯔ ꯇꯥꯟꯖꯔꯨꯁꯅꯨ ꯀꯩꯅꯣ ꯃꯥꯁꯨ ꯃꯤꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤꯁꯤꯗꯤ ꯃꯣꯏ ꯃꯄꯥꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯅꯗꯤ ꯏꯆꯥꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯊꯝꯖꯔꯤꯕꯅꯤꯗꯣ ꯑꯗꯨꯗ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏꯗꯕꯁꯦ ꯈꯜꯂꯨꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯏꯆꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯃꯥꯁꯨ ꯄꯥꯈꯪꯉꯩꯗꯨ ꯐꯥꯔꯕꯅꯤ ꯀꯩꯅꯣ ꯃꯇꯝꯅ ꯄꯥꯡꯒꯜꯅ ꯀꯜꯂꯤꯉꯩꯗ ꯁꯨꯕ ꯌꯥꯕ ꯈꯔ ꯁꯨꯍꯧꯒꯗꯕꯅꯤ ꯍꯌꯦꯡ ꯄꯥꯡꯒꯜꯅ ꯌꯥꯎꯗ꯭ꯔꯕ ꯀꯥꯟꯗ ꯀꯔꯤ ꯁꯨꯔꯨꯅꯤ ꯍꯥꯏꯒꯦ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ ꯆꯍꯤ ꯆꯨꯞꯄ ꯂꯩꯒꯗꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯑꯣ ꯅꯪ ꯕꯥꯖꯤꯅꯕꯨ ꯌꯥꯔꯗꯤ ꯆꯠꯂꯨꯔꯣ ꯑꯗꯨꯒꯅꯦ ꯉꯥꯎꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯀꯣ ꯅꯌꯥ ꯍꯤꯒꯠꯇꯅ ꯇꯧꯕꯗꯣ ꯇꯧꯒꯅꯨꯀꯣ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤꯀꯣ ꯃꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯌꯦꯡꯉꯣ ꯅꯌꯥꯝꯕꯁꯦ ꯄꯪꯂꯩ ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯍꯥꯏꯗꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏꯁꯦ ꯀꯣꯏ ꯇꯥꯆꯧꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯨꯔꯛꯂꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯄꯨꯔꯛꯎ ꯍꯥꯏꯅꯣꯏꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯌꯥ ꯍꯤꯒꯠꯄꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯇꯦꯗꯨ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯅꯪ ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯂꯦ ꯈꯪꯉꯨ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯆꯤꯡꯗ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯗꯨꯗ ꯈꯨꯟꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯌꯨ ꯍꯥꯏꯗꯅ ꯂꯩꯍꯜꯂꯤ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤꯗꯨ ꯃꯩꯇꯩ ꯑꯣꯏꯔꯝꯃꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤ ꯀꯧꯔꯝꯃꯤ ꯂꯦꯝꯕꯤꯅ 이bunga ꯅꯪꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯍꯥ 이마ꯁꯨ ꯃꯩꯇꯩꯔꯣ ꯃꯥꯅꯤꯅꯦ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯇꯣꯝꯕ ꯀꯧꯏ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯒ ꯃꯣꯏ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯥ ꯅꯪꯅꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯅꯪꯅ ꯂꯣꯏꯅ ꯁꯨꯔꯣꯀꯣ ꯅꯪꯅ ꯃꯐꯝ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯥ ꯑꯃ ꯂꯩꯌꯦꯀꯣ ꯑꯗꯨꯒ ꯅꯪꯒ ꯑꯗꯨꯝ ꯆꯠꯂꯨ ꯃꯥꯕꯨ ꯃꯐꯝ ꯇꯥꯛꯍꯜꯂꯨꯀꯣ ꯍꯣꯏꯕ ꯑꯗꯣ ꯃꯥꯗꯤ ꯀꯔꯥꯏꯗ ꯂꯩꯕ ꯃꯥ ꯍꯜꯂꯛꯂꯅꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣꯀꯣ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛꯇꯣ ꯍꯧꯔꯣ ꯅꯣꯏ ꯇꯝꯒ ꯑꯩꯈꯣꯏ ꯆꯤꯡꯒꯁꯤ ꯊꯥꯗꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯗꯕꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯩ ꯈꯨꯂꯥꯛꯄꯤ ꯏꯆꯥꯅꯨꯄꯤꯒꯤ ꯂꯩꯅꯕ ꯃꯐꯝ ꯁꯦꯝꯕꯤꯌꯨꯀꯣ ꯑꯩ ꯈꯨꯟꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯗꯨ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯂꯥꯛꯄꯤꯅ ꯃꯆꯥꯅꯨꯄꯤ ꯑꯉꯝꯂꯥꯕꯨ ꯀꯧꯔꯛꯏ ꯍꯥꯏ ꯑꯉꯝꯂꯥ ꯅꯪ ꯅꯕꯨꯡꯒ ꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨ ꯂꯥꯎ ꯑꯉꯝꯂꯥꯗꯤ ꯁꯅꯥꯇꯣꯝꯕ ꯃꯣꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗꯦ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯤ ꯀ꯭ꯔꯤꯅꯣ ꯃꯥꯅ 이bun ꯍꯥꯏꯕꯁꯤ ꯀꯅꯥꯔꯥ ꯑꯁꯤ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯁꯅꯥꯇꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯉꯝꯂꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯥ ꯅꯨꯄꯥꯁꯤ ꯀꯅꯥ ꯑꯣꯏꯕ꯭ꯔꯥ ꯍꯩ ꯇꯝꯗꯒꯤ ꯅꯕꯨꯡꯅꯤꯅꯦ ꯅꯪꯅꯦ ꯃꯥꯒ ꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨ ꯂꯥꯎ ꯅꯕꯨꯡꯁꯦ ꯉꯔꯥꯡꯗ ꯂꯥꯛꯄꯅꯤꯅ ꯃꯐꯝ ꯈꯪꯈꯤꯔꯣꯏ ꯅꯪ ꯑꯃꯨꯛꯇ ꯇꯥꯛꯂꯨꯁꯣ ꯑꯉꯝꯂꯥ ꯁꯅꯥꯇꯣꯝꯕ ꯎꯔꯨꯕꯗ ꯃꯃꯤꯠꯇꯨ ꯀꯨꯞꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯌꯦꯡꯕꯗꯨ ꯁꯅꯥꯇꯣꯝꯕꯅ ꯎꯏ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯆꯥꯗꯕ ꯌꯦꯡꯂꯤꯕꯁꯤꯕꯣ ꯅꯤꯡꯉꯝꯂꯥ ꯁꯅꯥꯇꯣꯝꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯝ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯍꯥꯏꯔꯛꯏ ꯊꯝꯈꯤ ꯏꯕꯨꯡ ꯁꯤ ꯌꯧꯔꯗꯤ ꯂꯩꯍꯧꯈ꯭ꯔꯣꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯤ ꯍꯩꯒꯅꯤꯀꯣ ꯀꯩꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ ꯈꯔ ꯐꯖꯅ ꯂꯩꯕꯤꯌꯣ ꯑꯩ ꯆꯠꯂꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯤꯅꯦ ꯅꯪ ꯆꯠꯈꯤꯅꯨ ꯅꯪꯗꯤ ꯀꯩꯒ ꯈꯪꯅꯔꯝꯒꯅꯤꯕ ꯑꯗꯨꯅ ꯑꯩꯒ ꯂꯩꯈꯤꯁꯤ
ꯇꯜꯂꯦ ꯑꯩꯁꯨ ꯀꯩꯗꯨ ꯀꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯝꯂꯥ ꯆꯠꯄ ꯁꯥꯔꯒ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯩ ꯂꯩ ꯍꯥꯏꯕꯒꯨꯝꯁꯨ ꯇꯧꯏ ꯑꯩꯕꯨ ꯆꯠꯄꯅ ꯐꯗꯣꯏꯖꯥꯠꯂꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯁꯨ ꯂꯩꯃꯤꯟꯅꯁꯤ ꯌꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯊꯣꯛꯂꯨꯒꯨꯝꯁꯨ ꯇꯧ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯁꯨꯕ ꯇꯥꯕꯅꯤ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯑꯁꯣꯝꯗꯁꯨ ꯅꯤꯡꯉꯝꯂꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ ꯑꯩꯅ ꯀꯩ ꯂꯩ ꯍꯥꯏꯕꯗꯨꯗ ꯃꯁꯤꯒꯤ ꯇꯝꯒꯤ ꯄꯥꯈꯪꯁꯦ ꯀꯤꯕ ꯃꯥꯜꯂꯤꯅꯤ ꯑꯩꯅ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯐꯥꯒꯤ ꯁꯥꯕꯅꯤ ꯑꯗꯣ ꯃꯥꯗꯤ ꯑꯋꯣꯏꯕꯒꯤ ꯑꯣꯏꯅ ꯈꯟꯕ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯅꯤꯡꯉꯝꯂꯥ ꯃꯣꯡꯁꯣꯡꯗꯨꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯂꯦꯝꯕꯤꯅ ꯅꯤꯡꯉꯝꯂꯥ ꯑꯁꯤꯗꯤ ꯀꯩꯗꯧꯗꯨꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯑꯩꯅ ꯃꯐꯝꯗꯨ ꯇꯥꯛꯂꯝꯂꯒ ꯍꯜꯂꯛꯎ ꯍꯥꯏꯈ꯭ꯔꯒ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯉꯝꯂꯥ ꯍꯜꯂꯛꯏ ꯏꯃꯥ ꯇꯝꯒꯤ ꯏꯕꯨꯡ ꯃꯁꯛ ꯐꯖꯕꯗꯣ ꯑꯩꯅ ꯀꯩ ꯂꯩꯕꯅꯦ ꯍꯥꯏꯗꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗ ꯃꯥꯗꯤ ꯀꯤꯕꯅ ꯂꯣꯏꯕꯅꯦ ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯍꯥ ꯑꯁ ꯀꯤꯕꯅ ꯂꯣꯏꯔꯝꯂꯅꯤꯕ ꯇꯧꯔꯤꯁꯦ ꯅꯪꯁꯤꯗꯤꯕ ꯏꯃꯥ ꯑꯩꯅꯅꯦꯀꯣ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯣ ꯃꯥꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯈꯟꯕꯅꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯅꯤ ꯃꯥꯅ ꯇꯧꯕꯗꯣ ꯑꯩꯅ ꯅꯣꯛꯄꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯅꯥꯇꯣꯝꯕ ꯂꯥꯛꯏ ꯁꯅꯥꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯁ ꯑꯩ ꯀꯤꯃꯟꯗꯅ ꯆꯦꯜꯂꯛꯏꯕꯅꯤ ꯀꯔꯤꯒꯤ ꯑꯁ ꯑꯩꯗꯤ ꯍꯥꯟꯅ ꯀꯩ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯐꯝ ꯌꯧꯔꯛꯂꯀꯥꯟꯗ ꯀꯩ ꯂꯩꯕꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩ ꯀꯤꯕꯅ ꯂꯩꯕ ꯌꯥꯗꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯁꯣꯝꯗꯅ ꯅꯤꯡꯉꯝꯂꯥ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯂꯦꯝꯕꯤꯅ ꯍꯩ ꯑꯉꯥꯎꯕ ꯀꯥꯏꯗꯒꯤ ꯀꯩꯅꯣ ꯍꯥ ꯅꯆꯟꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯩꯒ ꯑꯝꯇ ꯂꯩꯕ ꯅꯠꯇꯦꯀꯣ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯅꯨ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯤꯡꯃꯥꯏꯗꯨꯗ ꯏꯇꯣꯝꯇ ꯂꯩꯕ ꯑꯩꯁꯨ ꯇꯜꯂꯤꯗ ꯍꯩ ꯂꯩꯇꯕꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯅꯪ ꯁꯤꯗꯤ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯍꯥꯟꯅ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯅꯤꯡꯉꯝꯂꯥꯕꯨ ꯐꯨꯒꯗꯧꯒꯤ ꯇꯥꯟꯅꯈꯤ ꯅꯤꯡꯉꯝꯂꯥ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯦꯜꯂꯤ ꯍꯩ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯖꯤꯜꯂꯒ ꯃꯤꯕꯨ ꯀꯤꯍꯟꯕ ꯉꯥꯏꯈꯣꯅꯦ ꯏꯃꯥ ꯑꯩ ꯂꯥꯟꯕꯅꯦꯕ ꯑꯩꯕꯨ ꯐꯨꯒꯅꯣ ꯑꯩ ꯂꯥꯟꯕꯅꯤ ꯁꯅꯥꯇꯣꯝꯕꯅ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯑꯣ ꯅꯪ ꯅꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯣꯔꯦ ꯅꯪꯅ ꯐꯨꯔꯣ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯇꯣꯝꯕ ꯅꯤꯡꯉꯝꯂꯥꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯝꯗ ꯅꯤꯡꯉꯝꯂꯥꯅ ꯍꯥꯏꯔꯛꯏ ꯄꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯁꯅꯥꯇꯣꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯁꯅꯥꯁꯨ ꯅꯠꯇꯅ ꯀꯔꯤꯒꯤ ꯁꯅꯥꯇꯣꯝꯕ ꯀꯧꯕꯅꯣ ꯅꯪꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯍꯩ ꯃꯁꯤꯅꯤ ꯉꯥꯡꯕꯁꯤꯃ ꯁꯤꯗꯤ ꯃꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯃꯍꯦꯛꯇ ꯊꯣꯟꯕ ꯌꯥꯏ ꯀꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯃꯤꯡ ꯊꯣꯟꯕꯗ ꯁꯅꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯛꯅꯤꯡꯕꯁꯦ ꯅꯣꯏ ꯏꯃꯨꯡꯗ ꯁꯅꯥ ꯌꯥꯝꯅ ꯂꯩꯕ꯭ꯔꯥ ꯍꯩ ꯑꯉꯧꯕꯤ ꯁꯅꯥ ꯌꯥꯝꯅ ꯂꯩꯕꯒꯤ ꯅꯠꯇꯦꯀꯣ ꯏꯃꯥ ꯕꯥꯖꯤꯅ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯅꯤ ꯍꯥꯏꯗꯅ ꯁꯅꯥꯇꯣꯝꯕ ꯍꯥꯏꯗꯅ ꯀꯧꯕꯤꯕꯒꯤ ꯋꯥꯅꯤ ꯑꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕꯁꯤ ꯁꯅꯥꯇꯣꯝꯕ ꯂꯣꯏꯅ ꯀꯧꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯁꯤꯗꯤ ꯐꯔꯦ ꯑꯗꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯁꯥꯕꯁꯦ ꯑꯩꯗꯤ ꯅꯪꯁꯤ kaya ꯊꯥꯖꯗꯦꯅꯦ ꯀꯔꯤꯒꯤ ꯍꯥ ꯅꯣꯏ ꯇꯝꯒꯤ ꯄꯥꯈꯪꯁꯤꯡꯁꯦ ꯑꯁꯨꯝꯅ ꯆꯤꯡꯒꯤ ꯂꯩꯁꯥꯕꯨ ꯅꯨꯡꯁꯤ ꯁꯥꯔꯒ ꯂꯧꯕꯤꯔꯒ ꯑꯗꯨꯝ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯅꯤꯀꯣ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯕꯅꯤ ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯃꯤ ꯑꯇꯩꯅ ꯄꯪꯇꯧ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ ꯅꯪꯅ ꯀꯔꯝꯕ ꯃꯤ ꯅꯌꯨꯝ ꯌꯧꯔꯒ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯁꯤꯅ ꯑꯩꯕꯨ ꯆꯤꯡꯃꯤꯅꯤ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯥ ꯍꯩ ꯄꯥꯖꯤ ꯍꯥꯏꯕ ꯅꯠꯇꯦ ꯕꯥꯖꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯣ ꯍꯥ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯒꯤ ꯏꯃꯥ ꯕꯥꯖꯤꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩ ꯊꯥꯖꯗꯦ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯌꯦꯡ ꯅꯌꯨꯝ ꯌꯧꯔꯒ ꯃꯕꯨꯛ ꯑꯣꯟꯒꯅꯤ ꯑꯩ ꯈꯪꯉꯤ ꯅꯤꯡꯉꯝꯂꯥ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯍꯥ ꯍꯌꯦꯡ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯔꯣ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯑꯩ ꯁꯤꯒꯅꯤꯀꯣ ꯑꯁ ꯅꯪꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯐꯨꯗꯣꯏꯅꯣ ꯍꯥ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯕ ꯍꯦꯜꯂꯛꯏ ꯃꯕꯥꯅꯤꯅ ꯑꯁꯨꯝꯅ ꯈꯪꯅꯕꯁꯤ ꯂꯦꯝꯕꯤꯗꯤ ꯈꯪꯉꯤ ꯅꯣꯡꯃ ꯂꯦꯝꯕꯤꯅ ꯅꯤꯡꯉꯝꯂꯥꯗ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯕꯨ ꯅꯁꯥꯅ ꯄꯥꯝꯂꯕ꯭ꯔꯣ ꯍꯥ ꯑꯩꯁꯨ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯃꯩꯇꯩꯗ ꯌꯨꯝ ꯄꯥꯟꯒꯗꯧꯔꯕ ꯍꯥ ꯑꯗꯣ ꯀꯔꯤ ꯀꯥꯏꯕ꯭ꯔꯥ ꯏꯃꯥ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯅꯪꯒꯤ ꯑꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯅꯄꯥꯗꯤ ꯁꯥꯎꯔꯛꯄꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯥꯏꯅꯒꯗꯧꯔꯤꯕ ꯖꯥꯠꯂꯥ
ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯋꯥꯡꯈꯩꯒ ꯊꯥꯔꯣꯁꯪꯒ ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯐꯣꯏꯔꯤ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯇꯣꯝꯕꯗꯨꯕꯨ ꯀꯨꯏꯔꯦꯅꯦ ꯎꯗꯕ ꯀꯔꯝꯍꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯣꯏ ꯃꯄꯥꯁꯨ ꯅꯣꯡꯃꯇ ꯆꯠꯂꯒ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯊꯤꯔꯨꯕ ꯌꯥꯕꯅꯤꯀꯣ ꯃꯣꯏ ꯃꯄꯥꯁꯦ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯥꯜꯂꯤꯀꯣ ꯑꯩ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯂꯤꯕꯅꯤꯅꯦ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯗꯣ ꯀꯔꯝꯍꯥꯏꯅ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥ ꯅꯪꯅꯦꯅ ꯉꯥꯎꯈ꯭ꯔꯦꯅꯦ ꯍꯣꯏ ꯑꯩꯗꯤ ꯉꯥꯎꯔꯦ ꯏꯆꯥꯗꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯍꯦ ꯅꯪꯕꯨ ꯄꯪꯈꯟꯗꯁꯨ ꯈꯜꯂꯨꯅꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯇꯥꯟꯖꯥꯁꯤꯗ ꯔꯥꯙꯥ ꯆꯟꯗꯣꯟ ꯆꯧꯋ ꯉꯧꯔꯣꯛ ꯉꯧꯅ ꯊꯤꯜꯂꯒ ꯂꯥꯛꯏ ꯑꯗꯨꯒ ꯏꯃꯥ ꯕꯥꯖꯤ ꯏꯔꯨ ꯂꯨꯊꯣꯛꯄꯤꯔꯨꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯋꯥꯡꯈꯩꯅ ꯑꯁꯨꯝꯅ ꯁꯣꯟꯅꯤ ꯃꯁꯤ ꯂꯥꯛꯂꯕꯗꯤ ꯍꯧꯔꯛꯂꯅꯤ 이루 누르러가 아두 떠오르가이다 허락라다고 오리브세 하나디 타박 와면 수르르가 싹라미 하이드나 헥데 싸브니다 하우징나 이루 누르버디 싸브 야다버동나 떠오르시다 강제다 루다비 싸르가 까리무 칸 기도이바 기안타디다 떠오르시 까리노 모이마 바나 무rum무rum 소리부두나 가이다우라기 싹로이리 하리버시 따드라브로 싸라시 하이브로 하이 마우와 인상디 까리 통바 호나 싸누빠나 이엔자니 하이드나 레이리 ꯌꯦꯟ ꯊꯣꯡꯉꯤ ꯍꯥꯎꯗꯧꯔꯤ ꯄꯣꯠꯅꯤ ꯏꯔꯨꯗꯣ ꯁꯠ ꯁꯠ ꯂꯨꯖꯔꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯁ ꯍꯔꯦ ꯍꯔꯦ ꯀꯔꯤ ꯌꯦꯟ ꯊꯣꯡꯉꯦꯕ ꯍꯥ ꯁꯣꯜꯂꯤꯕꯗꯨꯒ ꯌꯦꯟ ꯊꯣꯡꯉꯤꯕ ꯅꯠꯇꯦ ꯀꯅꯥꯅ ꯊꯣꯡꯉꯤꯕ ꯑꯍꯟ ꯁꯥꯕꯅ ꯊꯣꯡꯂꯤꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯃꯥꯗꯤ ꯌꯦꯟꯗꯨ ꯄꯤꯔꯝꯂꯒ ꯀꯅꯥꯅꯣ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯏ ꯑꯗꯨꯗꯤ ꯅꯪꯅ ꯊꯣꯡꯉꯤꯕ ꯍꯥ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ ꯀꯩꯗꯧꯔꯒꯦ 이마나 아이는 옌 통이 하이라가 이빠빠 칼리브도 아이스 통 마하이 이마 얌 하우르바니 투무록 짭짤바니 아이 마하우 옌락라바니 하리 하리 노래다나 떠오르시냐 낭부 미탄네 틀리브 산도원두가 소얼리브 남두가 특히 낭부 바모닝골 나트라 낭부 바모닝골 노이라가 카이도라기 이마 바모디 옌 자바야데 하이브 레이브로 꾸이나 아이디 옌 자락바 크라포니 까이 헤이 마마 낭리브누 까이도라게 ꯃꯇꯝꯗꯅꯤ ꯁꯥꯎꯔꯨꯅꯨꯀꯣ ꯂꯥꯛꯑꯣ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯔꯤꯕꯁꯦ ꯆꯥꯅꯕ ꯇꯧꯔꯨꯁꯤ ꯑꯩ ꯆꯠꯂꯦꯍꯦ ꯋꯥꯡꯈꯩꯗꯤ ꯆꯠꯈ꯭ꯔꯦ ꯔꯥꯙꯥꯅ ꯕꯥꯖꯤꯗꯤ ꯑꯩꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯆꯥꯅꯤꯡꯂꯛꯄ ꯃꯥꯜꯂꯤ ꯆꯠꯈ꯭ꯔꯦ ꯏꯃꯥꯁꯨ ꯆꯠꯂꯁꯤ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯕꯅ ꯍꯧꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯔꯥꯙꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯥꯔꯣꯁꯪꯅ ꯁꯣꯜꯍꯧꯏ ꯍꯔꯦ ꯍꯔꯦ ꯁꯤꯕꯨ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯃꯥꯁꯤꯗ ꯁꯟꯗꯣꯅꯤꯗꯅ ꯂꯝꯄꯥꯛ ꯑꯃ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯒ ꯃꯁꯤꯟꯁꯤꯁꯨ ꯉꯥꯛꯇ ꯀꯥꯡꯗꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯁꯤꯅ ꯅꯠꯇꯦ ꯃꯥꯒꯤ ꯀ꯭ꯔꯤꯁꯅ ꯍꯥꯏꯗꯨꯕꯨ ꯈꯨꯗꯤꯒ ꯊꯤꯗꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯁꯥꯁꯨ ꯕꯥꯃꯣꯟ ꯑꯣꯏꯔꯤꯕ ꯏꯁ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯏꯔꯨ ꯂꯨꯖꯔꯒ ꯆꯥꯛ ꯆꯥꯎ ꯀꯥꯏꯅ ꯈꯪꯗ꯭ꯔꯦꯗ ꯃꯀꯣꯛ ꯃꯃꯩ ꯏꯑꯣꯟ ꯑꯣꯟꯅꯔꯗꯅ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯑꯁꯨꯝꯅ ꯊꯥꯔꯣꯁꯪꯁꯨ ꯆꯪꯈ꯭ꯔꯦ ꯋꯥꯡꯈꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯂꯒ ꯃꯅꯥꯛꯇ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯊꯝꯂꯒ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯔꯣꯁꯪꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥ ꯀꯅꯥ ꯌꯦꯡꯂꯤꯕꯅꯣ ꯇꯧꯔꯤꯗꯨꯅ ꯑꯩ ꯃꯤ ꯂꯥꯛꯄ꯭ꯔ ꯌꯦꯡꯉꯣ ꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯁꯤꯗꯤ ꯑꯃꯨꯛ ꯍꯪꯗꯅ ꯂꯩ ꯌꯦꯡꯗ ꯌꯦꯡꯉꯣ ꯅꯃꯧ ꯅꯨꯄꯤ ꯍꯔꯦ ꯀ꯭ꯔꯤꯁꯅꯗꯨꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯣ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯀꯔꯤꯒꯤꯅꯣ ꯋꯥꯡꯈꯩ ꯃꯤꯔꯛ ꯇꯥꯂꯛ ꯌꯦꯡꯂꯒ ꯏꯁꯤꯡꯗꯨ ꯇꯨꯡꯗ ꯁꯠ ꯍꯩꯗꯔꯒ ꯐꯤ ꯁꯠ ꯂꯥꯎꯅ ꯍꯣꯡꯈꯤ ꯃꯃꯥ ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ ꯀꯨꯏꯔꯛꯂꯅꯨꯀꯣ ꯐꯠ ꯂꯥꯎ ꯏ ꯀꯔꯤꯅꯣ ꯅꯪꯒꯤꯗꯨ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯍꯥꯏꯗꯨꯔꯣ ꯏꯍꯦ ꯃꯁꯤ ꯋꯥ ꯌꯥꯝꯈ꯭ꯔꯦꯗ ꯂꯣꯏꯔꯕꯅꯤꯅꯦ ꯉꯥꯏꯈꯣ ꯑꯃꯨꯛ ꯇꯥꯍꯜꯂꯛꯈꯣ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯑꯩꯗꯧꯅ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯤ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕ꯭ꯔோ ꯍꯣ ꯅꯀꯣꯛꯇꯣ ꯏꯁꯤꯡ ꯈꯔ ꯆꯣꯠꯈꯣ ꯍꯥꯏꯕ ꯃꯤꯅ ꯊꯥꯖꯔꯔꯣꯏ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯨꯒꯤꯔ ꯁꯦ ꯌꯥꯔꯕ꯭ꯔ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯁꯤꯡ ꯈꯔ ꯃꯀꯣꯛꯇ ꯅꯥꯜꯂꯒ ꯏꯔꯨꯂꯨꯕ ꯁꯥꯔꯒ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯥꯅꯤꯗꯀꯣ ꯇꯧꯔꯤꯁꯦ ꯏꯔꯨꯖꯕ ꯍꯥꯏꯁꯤꯗ ꯃꯥꯅ ꯇꯜꯂꯤꯕ ꯈꯨꯇꯟꯁꯤꯒ ꯂꯥꯛꯂꯤꯕ ꯃꯧꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯣꯏꯗꯧꯔꯤꯗ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯁꯨꯝꯅ ꯊꯥꯔꯣꯁꯪꯁꯨ ꯏꯔꯨꯂꯨꯔꯒ ꯀꯥꯈ꯭ꯔꯦ ꯋꯥꯡꯈꯩ ꯏꯔꯨꯂꯨꯕ ꯁꯥꯔꯒ ꯍꯩ ꯀꯗꯥꯏꯅꯣ ꯃꯧ ꯆꯥꯛ ꯊꯤꯔꯕ꯭ꯔꯣ ꯍꯥ ꯏꯄꯥꯁꯤ ꯏꯔꯨꯂꯨꯔꯨꯕꯒꯤ ꯏꯪꯉꯤꯅꯦꯍꯦ ꯆꯥꯛꯇꯨ ꯊꯤꯔꯕꯗꯤ ꯆꯥꯔꯒꯦ ꯀꯗꯥꯏꯅꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯃꯥꯁꯤꯒꯤ ꯏꯔꯨꯂꯨꯖꯕꯁꯦ ꯑꯩꯗꯤ ꯈꯔ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤ ꯍꯩ 이루루무 kayam kuinigin annaga oisilakpasida kuina luzabadu tandana phat hekta loisilab adugini adudi
ꯏꯃꯥꯁꯨ ꯊꯨꯔꯛꯀꯗꯧ ꯃꯥꯜꯂꯤ ꯑꯩ ꯆꯥꯛ ꯊꯤꯔꯛꯂꯒꯦ ꯍꯣꯏꯅꯦ ꯅꯃꯥꯁꯨ ꯀꯥꯔꯛꯂꯅꯤ ꯆꯥꯛꯇꯨ ꯊꯤꯔꯣꯅꯦ ꯔꯥꯙꯥ ꯆꯥꯛꯇꯨ ꯊꯤꯔꯒ ꯋꯥꯡꯈꯩꯒꯤ ꯁꯔꯨꯛ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯔꯣꯁꯪꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯄꯤꯔꯛꯏ ꯀꯔꯤꯅꯣꯅꯦ ꯃꯥ ꯅꯪꯁꯨ ꯆꯥꯔꯣꯗꯅ ꯅꯃꯥꯒ ꯆꯥꯃꯤꯟꯅꯔꯣ ꯀꯔꯤꯅꯣ ꯔꯥꯙꯥ ꯃꯥꯒꯤꯅꯦ ꯍꯥꯏꯗꯅ ꯃꯈꯣꯡ ꯈꯔꯗꯨ ꯂꯣꯠꯇꯨꯅ ꯆꯥꯒꯦ ꯍꯥꯏꯗꯅ ꯊꯝꯂꯤꯕ ꯖꯥꯠꯅꯤ ꯌꯥꯅꯤꯗ ꯕꯥꯖꯤ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯕꯥꯖꯤ ꯍꯣꯏ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯍꯣꯏꯅꯦ ꯅꯍꯥꯟꯈꯩꯅꯤ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯕꯅꯤꯅ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯌꯥꯅꯤ ꯏꯃꯥ ꯍꯥꯟꯅ ꯑꯗꯨꯝ ꯆꯥꯔꯣ ꯑꯩ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯒ ꯀꯣꯟꯅ ꯆꯥꯔꯒꯦ ꯀꯔꯤꯝꯇ ꯋꯥꯠꯇ꯭ꯔꯦ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯔꯥꯙꯥ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯍꯣꯏꯗ ꯆꯥꯛꯅꯒ ꯂꯥꯝꯕꯅꯤ ꯑꯩꯁꯨ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯥ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯂꯣꯠꯇꯨꯅ ꯊꯝꯕ ꯃꯈꯣꯡꯒꯗꯨ ꯄꯨꯊꯣꯛꯂꯒ ꯄꯨꯈꯝ ꯑꯁꯤꯗꯨꯗ ꯊꯝꯂꯒ ꯆꯥꯕ ꯍꯧꯔꯛꯏ ꯃꯈꯣꯡ ꯑꯃ ꯄꯥꯏꯔꯒ ꯆꯤꯛꯄ ꯍꯧꯔꯛꯏ ꯏꯃꯥ ꯕꯥꯖꯤ ꯑꯩꯅ ꯃꯈꯣꯡꯁꯦ ꯏꯃꯥꯒ ꯕꯥꯖꯤꯒꯗꯤ ꯑꯍꯜꯅꯤꯅ ꯆꯤꯛꯄ ꯉꯝꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯂꯕ ꯔꯥꯙꯥ ꯊꯤꯜꯂꯤꯕ ꯆꯟꯗꯣꯟꯗꯨꯒ ꯌꯦꯟ ꯃꯈꯣꯡꯗꯨ ꯊꯥꯡꯒꯠꯂꯒ ꯆꯤꯛꯄꯗꯨꯗ ꯋꯥꯡꯈꯩꯒ ꯊꯥꯔꯣꯁꯪꯒꯗꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯅꯩ ꯊꯥꯔꯣꯁꯪ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯍꯩꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯁꯤꯕꯨ ꯕꯥꯃꯣꯟꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯅꯦ ꯃꯀꯨ ꯂꯩ ꯀꯥꯏꯗꯅ ꯏꯀꯥꯏꯕꯒꯤ ꯋꯥꯒ ꯂꯩꯕ ꯖꯥꯠ ꯅꯠꯇꯦꯕꯁꯦ ꯀꯌꯥꯝꯇ ꯊꯋꯥꯏ ꯌꯥꯎꯅ ꯆꯤꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯡꯈꯩꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧꯅ ꯑꯗꯨꯝꯅ ꯆꯥꯕꯗ ꯎꯕꯗ ꯅꯪ ꯕꯥꯖꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯆꯥꯎ ꯕꯥꯖꯤ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯕꯥꯖꯤ ꯍꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯆꯥꯔꯝꯒꯅꯤꯗ ꯏꯃꯥꯁꯨ ꯑꯝꯇꯪ ꯆꯤꯛꯇꯅ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ 이마 ngam자로이고 ꯅꯪ ꯑꯗꯨꯝ ꯆꯥꯎ 이마 야래 ꯈꯣꯏ ꯏꯃꯥꯁꯤꯅꯤꯕ ꯑꯁꯨꯛ ꯍꯥꯎꯕꯁꯤ ꯆꯥꯎ ꯍꯥꯏꯕꯕꯨ ꯍꯦꯛ ꯌꯥꯗꯦꯕ ꯊꯥꯔꯣꯁꯪ ꯇꯧꯔꯤꯕꯗꯨ ꯌꯦꯡꯕ ꯇꯟꯗꯅ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯡꯈꯩꯁꯨ ꯇꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯍꯧꯒꯠꯈ꯭ꯔꯦ ꯔꯥꯙꯥꯗꯤ ꯀꯟꯅ ꯆꯤꯛꯂꯤ ꯑꯁꯨꯝꯅ ꯀꯥꯁꯨ ꯍꯩꯖꯩ ꯀꯔꯤꯅꯣ ꯈꯣꯏ ꯏꯃꯥ ꯕꯥꯖꯤꯁꯤꯅ ꯑꯍꯥꯎꯕꯁꯤ ꯆꯥꯒꯦ ꯍꯥꯏꯗꯅ ꯈꯤꯇꯪ ꯆꯥꯔꯒ ꯊꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯈꯔ ꯌꯥꯝꯅ ꯆꯥꯔꯒ ꯃꯁꯥ ꯀꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯊꯥꯏꯅꯒꯤ ꯃꯤꯅꯤꯅ ꯈꯪꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯆꯥꯈꯤꯅꯤ ꯃꯈꯣꯡꯒꯁꯦ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯔꯥꯙꯥ ꯏꯟꯁꯥꯡ ꯃꯌꯥꯝꯗꯨ ꯇꯞꯅ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯣꯝꯕ ꯅꯤꯡꯉꯝꯂꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯔꯥꯙꯥꯅ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯗ ꯆꯪꯂꯛꯏꯁꯤꯕꯣ ꯏꯙꯩꯃ ꯀꯩꯅꯣ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯍꯩꯃ ꯁꯅꯥꯇꯣꯝꯕ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦꯅꯦ ꯅꯨꯄꯤꯗꯨꯅ ꯀꯅꯥ 이대마 이마가 바지가디 가이색꯭ꯔꯒꯤ ꯂꯩꯌꯦ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯃꯅꯥ ꯃꯁꯤꯡ ꯊꯥꯎꯕꯅꯤ ꯅꯠꯇꯦ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯔꯥꯙꯥꯅ ꯊꯤꯜꯂꯤꯕ ꯆꯟꯗꯣꯟꯗꯨ ꯎꯕꯗ ꯅꯤꯡꯉꯝꯂꯥꯅ ꯍꯥꯏꯔꯛꯏ ꯏꯕꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯣꯏꯗ ꯂꯩꯈꯣꯝ ꯃꯌꯥꯝ ꯇꯩꯁꯤꯜꯂꯤꯁꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ 이대ꯃꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯂꯩꯈꯣꯝ ꯍꯥꯏꯗꯣ ꯂꯩꯈꯣꯝ ꯅꯠꯇꯦ ꯆꯟꯗꯣꯟꯅꯤ ꯀꯔꯤꯅꯣ ꯆꯟꯗꯟ ꯍꯥꯏꯕꯕꯨ ꯏꯍꯦ ꯅꯪꯁꯤꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯅꯤꯡꯉꯝꯂꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕ ꯅꯨꯄꯤꯗꯨ ꯆꯤꯡꯃꯤ ꯃꯥꯜꯂꯤꯗ ꯅꯠꯇꯦ ꯃꯥꯕꯨ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ 이대마 마세 ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯒꯤ ꯈꯨꯅꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯤ ꯃꯃꯤꯡꯅ ꯅꯤꯡꯉꯝꯂꯥ ꯀꯧꯕꯅꯤ ꯀꯔꯤ ꯅꯤꯡꯉꯝꯗꯦ ꯀꯧꯋꯦꯕ ꯀꯩꯅꯣ ꯃꯤ ꯃꯃꯤꯡꯕꯨ ꯅꯤꯡꯉꯝꯗꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯤꯡꯉꯝꯂꯥ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕ ꯅꯤꯡꯉꯝꯂꯥ ꯄꯨꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯃꯥ ꯕꯥꯖꯤ ꯑꯩ ꯂꯥꯛꯏ ꯃꯆꯥꯕꯨ ꯎꯕꯗ ꯃꯣꯏ ꯑꯅꯤꯃꯛ ꯍꯔꯥꯎꯖꯩ ꯊꯥꯔꯣꯁꯪꯅ ꯏꯆꯥ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯂꯩꯇꯕꯗ ꯏꯃꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯅꯣꯏ ꯕꯥꯁꯤꯗ ꯑꯃꯨꯛꯇ ꯊꯤꯔꯨꯁꯣ ꯍꯥꯏꯕꯁꯨ ꯊꯋꯥ ꯁꯥꯕꯤꯗꯦ ꯍꯩꯃ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯏꯃꯥ ꯃꯥꯁꯦ ꯑꯩꯅ ꯆꯤꯡꯗ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯤ ꯃꯃꯤꯡꯅ ꯅꯤꯡꯉꯝꯂꯥ ꯀꯧꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯁꯨ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯕꯒꯤ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯏꯃꯥ ꯃꯥꯒꯤ ꯃꯐꯤ ꯍꯣꯡꯅꯕ ꯄꯤꯔꯒꯦ ꯉꯥꯏꯈꯣꯗ ꯃꯃꯥ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯉꯥꯡꯅꯈꯤꯁꯤꯗ ꯁꯅꯥꯇꯣꯝꯕ ꯅꯪꯒꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯁꯦꯡꯅ ꯍꯥꯏ ꯕꯥꯖꯤ ꯃꯥꯁꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯅꯤꯡꯉꯝꯂꯥ ꯏꯃꯥ ꯕꯥꯖꯤꯅꯤ ꯀꯔꯝꯅ ꯈꯨꯔꯨꯝꯒꯅꯤ ꯊꯥꯔꯣꯁꯪꯅ ꯀꯔꯤ ꯃꯥꯕꯨ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯕꯅꯦꯕ ꯅꯤꯡꯉꯝꯂꯥꯅ 이마 바지 खुरुम्बने थारोसंना अस लोइरेदना तौरिसिने इसा पिबा अनिबो अमना बामोनिंगोन अमना सिंगमी नुंगाई तौरिने दुदे ऐ ममा नमौसी मुंगदा पुसिनो अदुगा मफी होंगनबतो वादि कोना खनसी
ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯇꯣꯝꯕ ꯅꯤꯡꯉꯝꯂꯥꯒ ꯂꯨꯍꯣꯡꯂꯦ꯫ ꯅꯤꯡꯉꯝꯂꯥ ꯆꯤꯡꯗ ꯆꯠꯅꯕ ꯅꯤꯌꯣꯝꯒ ꯇꯝꯗ ꯆꯠꯅꯕ ꯅꯤꯌꯣꯝꯒ ꯈꯔ ꯈꯦꯠꯅꯕ ꯂꯩꯕꯅ ꯃꯥ ꯊꯕꯛ ꯇꯧꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ꯫ ꯅꯣꯡꯃ ꯅꯤꯡꯉꯝꯂꯥꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯃꯁꯤ ꯑꯩꯅ ꯂꯣꯟꯕ ꯆꯥꯁꯤ ꯍꯥꯎꯕꯅꯤꯀꯣ, ꯍꯥꯎꯇ꯭ꯔꯅꯦ? ꯃꯌꯥꯝ ꯊꯛꯄꯤꯌꯨ." ꯑꯁꯨꯝꯅ ꯆꯥꯗꯣ ꯃꯅꯦ ꯃꯀꯨꯗ ꯄꯤꯔꯕ ꯇꯨꯡꯗ ꯔꯥꯙꯥꯗ ꯑꯃꯨꯛ ꯄꯤ꯫ "ꯏꯆꯦ, ꯆꯥꯁꯤ ꯊꯛꯎꯁꯤ." "ꯍꯩ, ꯑꯩꯗꯤ ꯆꯥ ꯊꯛꯅꯤꯡꯗꯦ." "ꯑꯦ, ꯀ꯭ꯔꯤꯒꯤꯔꯅꯦ? ꯅꯍꯥꯟꯗꯤ ꯊꯛꯇꯥꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤ." "ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯟꯕꯅꯤꯗꯅ. ꯑꯩꯗꯤ ꯃꯤꯅ ꯂꯣꯟꯕ ꯆꯥ ꯊꯛꯇꯦ. ꯑꯗꯨꯒꯅꯦ, ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯗ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯀꯅꯨꯀꯣ." "ꯑꯦ, ꯀ꯭ꯔꯤ ꯏꯆꯦ? ꯏꯟꯁꯥꯡ ꯍꯥꯎꯔꯣꯏ ꯍꯥꯏꯕꯒꯤꯔꯥ?" "ꯅꯠꯇꯦ, ꯑꯩ ꯇꯣꯉꯥꯟꯅ ꯊꯣꯡꯂꯒ ꯆꯥꯖꯒꯦ." "ꯏꯆꯦꯒꯤ ꯋꯥꯗꯨꯗꯤ ꯏꯆꯦꯅ ꯑꯩꯁꯦ ꯆꯤꯡꯃꯤꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒꯤ ꯋꯥꯅꯤꯅꯦ." "ꯍꯩ, ꯏꯔꯨ ꯂꯨꯖꯗꯦ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯆꯥꯁꯨ ꯂꯣꯜꯂꯦ, ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯒꯗꯧꯔꯤꯕꯅꯦꯕ, ꯅꯠꯇ꯭ꯔꯣ? ꯅꯨꯄꯤꯅ ꯏꯔꯨ ꯂꯨꯗꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯩ ꯆꯥꯗꯦ, ꯊꯛꯇꯦꯀꯣ." "ꯑꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩꯁꯨ ꯇꯥꯁꯅꯥꯇꯣꯝꯕꯅ ꯇꯥꯛꯇꯅ ꯏꯔꯨ ꯂꯨꯕꯅꯤꯀꯣ." "ꯑꯦ, ꯀꯗꯥꯏꯗ ꯂꯨꯔꯤꯕ? ꯑꯩꯗꯤ ꯎꯍꯧꯗꯦꯅ." "ꯅꯆꯤꯟ ꯊꯤꯒꯅꯨꯀꯣ. ꯅꯣꯏ ꯑꯥꯗ ꯄꯪꯌꯥ ꯌꯥꯕꯗꯣ ꯁꯤꯗ ꯌꯥꯔꯣꯏꯀꯣ." "ꯑꯁ ꯏꯆꯦ, ꯅꯆꯤꯟ ꯊꯤꯒꯅꯨ. ꯑꯩꯁꯨ ꯍꯥꯟꯅ ꯇꯧꯗ꯭ꯔꯕꯁꯨ ꯇꯥꯁꯅꯥꯇꯣꯝꯕꯅ ꯇꯥꯛꯄꯗꯒꯤ ꯑꯗꯨꯝ ꯈꯪꯕꯅꯤ. ꯑꯗꯨꯅ ꯑꯩ ꯏꯔꯨ ꯂꯨꯕꯅꯤ. ꯑꯗꯨꯒ ꯏꯆꯦꯅ ꯎꯗꯤ ꯎꯍꯧꯗꯅ ꯑꯩꯕꯨ ꯏꯔꯨ ꯂꯨꯗꯦ ꯍꯦꯛꯇ ꯍꯥꯏꯕ ꯁꯥꯒꯅꯨ." "ꯍꯩ, ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯌꯥꯔꯦ, ꯇꯣꯛꯅꯔꯣ. ꯔꯥꯙꯥ, ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯕꯅꯤꯅꯅꯦ ꯏꯔꯨ ꯂꯨꯔꯝꯒꯅꯤꯗ. ꯏꯃꯥꯁꯨ ꯎꯁꯨ ꯎꯍꯧꯗꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒꯅꯨ. ꯃꯥꯅ ꯏꯔꯨ ꯂꯨꯕ ꯏꯃꯥ ꯎꯍꯧꯕ꯭ꯔꯣ? ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨ ꯂꯨꯔꯒ ꯆꯟꯗꯣꯟ ꯊꯤꯟꯗꯅ ꯍꯣꯠꯅꯔꯤꯕꯁꯦ ꯏꯃꯥꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔో? ꯑꯗꯨꯒ ꯃꯥꯗꯤ ꯆꯟꯗꯟ ꯊꯤꯟꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯒꯗ꯭ꯔꯅꯦ?" "ꯑꯦ, ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯕ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩ ꯀꯥꯎꯕꯅꯤꯀꯣ. ꯏꯆꯦꯅ ꯍꯥꯏꯗꯣ. ꯏꯆꯦꯅ ꯃꯥꯏꯗ ꯂꯩꯈꯣꯝ ꯃꯥꯟꯕ ꯑꯃ ꯇꯩꯕꯗꯣ ꯑꯩꯁꯨ ꯇꯩꯒꯦ ꯇꯧꯔꯝꯕꯅꯤ. ꯑꯗꯨꯗ ꯍꯦꯛꯇ ꯀꯥꯎꯕ." "ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯀꯥꯎꯕꯅꯤ ꯀꯥꯏꯅ ꯀꯌꯥꯗ ꯃꯁꯤꯡ ꯊꯤꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ." ꯑꯁꯨꯝꯅ ꯌꯦꯠꯅꯔꯛꯄꯗꯨ ꯇꯥꯕꯗ ꯋꯥꯡꯈꯩꯅ ꯍꯥꯏꯖꯩ, "ꯅꯨꯡꯉꯥꯏꯗꯧꯔꯤ ꯃꯧ ꯑꯅꯤꯁꯦ. ꯃꯥꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ. ꯃꯥꯁꯨ ꯍꯥꯟꯅ ꯇꯧꯔꯛꯇꯕꯅꯤꯅ ꯆꯟꯗꯟ ꯊꯤꯜꯂꯨ ꯍꯥꯏꯕꯁꯤ ꯀꯥꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯃꯅ ꯆꯟꯗꯟ ꯂꯝꯄꯥꯛ ꯑꯃ ꯊꯤꯟ, ꯑꯃꯅ ꯑꯃꯨꯛ ꯑꯗꯨ ꯑꯗꯥ ꯂꯩꯇꯕ, ꯏꯁꯝ ꯁꯝ. ꯀꯨꯝꯍꯩꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯇꯧꯔꯤꯁꯦ." ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯙꯥꯅ, "ꯅꯨꯄꯥ, ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯒꯗꯕꯁꯦ ꯇꯟꯕꯨ ꯇꯜꯂꯛꯏꯗ ꯇꯧꯔꯤꯁꯦ." ꯑꯍꯟ ꯁꯥꯕꯅ, "ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤ ꯇꯜꯂꯤꯅꯣ? ꯍꯣ, ꯅꯅꯥꯎ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯁꯤꯅ ꯁꯦꯡꯉꯤ ꯈꯪꯗꯦ, ꯃꯥꯡꯉꯤ ꯈꯪꯗꯦ, ꯊꯣꯡ ꯊꯥꯛꯇꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯍꯩꯅꯈꯤꯗ꯭ꯔꯦ. ꯑꯁꯦꯡꯕ, ꯏꯔꯨ ꯂꯨꯏ ꯈꯪꯗꯦ, ꯂꯨꯗꯦ ꯈꯪꯗꯦ, ꯆꯥꯛꯈꯨꯝꯗ ꯆꯪꯉꯗꯅ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯃꯥꯁꯨ ꯍꯥꯟꯅ ꯈꯪꯂꯝꯗꯕꯗꯨ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯗꯒꯤ ꯐꯅꯌꯥꯝꯅ ꯈꯪꯂꯕꯅꯤꯗ." "ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯅꯪꯅ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ?" "ꯀꯥꯏꯗꯩꯅꯣꯗ, ꯇꯥꯛꯂꯕꯁꯨ ꯂꯧꯗꯦ. ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧ. ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ. ꯑꯩꯅ ꯍꯥꯏꯕꯅꯤ, ꯅꯪ ꯏꯔꯨ ꯂꯨꯔꯕꯗꯤ ꯏꯔꯨ ꯂꯨꯏ ꯈꯪꯅꯕ ꯆꯟꯗꯣꯟ ꯈꯔ ꯊꯤꯜꯂꯨ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯀꯥꯎꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ." "ꯍꯩ, ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯗꯤ ꯆꯨꯝꯂꯝꯒꯅꯤ. ꯃꯣꯏ ꯑꯥꯗꯗꯤ ꯃꯗꯨ ꯇꯧꯔꯛꯇꯕꯅꯤꯅ ꯀꯥꯎꯔꯝꯒꯅꯤ. ꯀꯔꯤꯅꯣ, ꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯂꯀꯥꯟꯗ ꯐꯖꯔꯛꯀꯅꯤꯗ." "ꯅꯨꯄꯥ, ꯅꯪꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯑꯃꯨꯛ ꯆꯪꯂꯛꯂꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯒ ꯃꯥꯅ ꯇꯧꯔꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤ. ꯑꯩꯗꯤ ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯁꯦ ꯅꯪ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗ꯭ꯔꯕꯅꯤ." "ꯔꯥꯙꯥ, ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯐꯅ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯕ. ꯃꯥꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯍꯦꯛ ꯌꯥꯅꯗꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯍꯥꯟꯁꯨꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯅꯤ. ꯏꯆꯦ, ꯀꯩꯅꯣꯝꯃ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ. ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯕꯨ ꯑꯁ, ꯍꯥꯏꯕꯕꯨ ꯇꯜꯂꯤꯗ." "ꯀꯔꯤꯅꯣ ꯍꯥꯏꯁꯦ? ꯀꯔꯤ ꯑꯣꯏꯔꯝꯃꯒꯦ?" "ꯑꯁ, ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯣ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯈ꯭ꯔꯖꯥꯠꯅꯤ. ꯃꯥꯗꯤ ꯌꯥꯝ ꯍꯥꯎꯅꯕꯨ ꯆꯥꯔꯤꯌꯦ. ꯃꯇꯣꯡꯒꯗꯨ ꯆꯥꯎꯔꯗꯅ. ꯃꯥꯅ ꯄꯥꯏꯗꯨꯅ ꯆꯤꯛꯄꯗꯣ ꯎꯔꯒ ꯑꯩꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯅ ꯆꯥꯒꯦ ꯍꯥꯏꯗꯅ ꯇꯧꯕ. ꯃꯣꯏꯒꯤ ꯑꯣꯛ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤꯅꯦ. ꯑꯩ ꯈꯪꯗꯅ ꯑꯗꯨꯝ ꯂꯥꯛꯏ. ꯑꯩꯅ ꯍꯥꯏꯕ, 'ꯍꯩ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯁꯤꯕꯨ ꯑꯩꯉꯣꯟꯗ ꯆꯥꯁꯤ ꯍꯥꯏꯁꯤꯕꯨ?' ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯆꯩꯔꯒ ꯊꯅꯝꯕꯅꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯃꯇꯣꯡꯗꯣ ꯁꯨꯛ ꯍꯦꯛ ꯆꯥꯎꯏ ꯈꯪꯉꯕ." ꯋꯥꯁꯤ ꯇꯥꯕꯗ ꯑꯍꯜ ꯁꯥꯕ ꯅꯣꯛꯂꯒ, "ꯅꯪꯅ ꯊꯤꯜꯂꯤꯕ ꯆꯟꯗꯣꯟꯗꯨꯒ ꯃꯗꯨ ꯄꯥꯏꯔꯒ ꯆꯤꯛꯂꯕꯗꯤ ꯐꯅ ꯑꯗꯨꯝ ꯐꯖꯅꯤ, ꯅꯠꯇ꯭ꯔꯣ? ꯃꯣꯏꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯆꯥꯔꯤꯕꯗꯣ. ꯅꯪ ꯆꯥꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯗ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯙꯥꯅ ꯌꯦꯟ ꯊꯣꯡꯉꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯂꯥꯕꯨ ꯀꯧꯔꯒ, "ꯏꯅꯥꯎ, ꯌꯦꯟ ꯊꯣꯡꯉꯤ ꯆꯥꯁꯤ ꯂꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯙꯥꯅ ꯃꯈꯣꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯤꯛꯄꯗꯨ ꯎꯕꯗ ꯅꯤꯡꯉꯝꯂꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯅ ꯑꯣꯛ ꯆꯥꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯀꯔꯤꯒꯤ ꯌꯦꯟ ꯃꯈꯣꯡꯗꯤ ꯆꯤꯛꯂꯤꯕꯅꯣ? ꯏꯆꯦꯗꯤ ꯁꯥ ꯆꯥꯗꯦ ꯍꯥꯏꯕꯗꯥꯏ?"
เฮ้ยนั่งกินดูดีไอ้ซาได้ให้บุญสิได้เย็นไก่สุกไก่เด้ไอ้หน้าตาปกติเจสิบ้ามัวนี่ให้ตัวตายไอ้ตัวนั้นอีเจน่ะไม่ได้กรีกรีโนไม่ยามมาทิ้งบุดบ้ามัวดีสร้างงาซาได้ให้บุกุมตายด่ะไอ้ตัวก็อีเจน่ะมาคงจิกลีบุดเฮ้ไก่ตัวนั่งน่ะให้ด่ะบ้ามัวน่ะสร้างงาซาดีขนาดน่ะให้ดิฮะไอ้สุขังดิด่ะไอ้กี่มันให้บุญไอ้กี่มาตัวไม่ได้นี่งอนี่ไม่ได้กินนบีอีมานี่งอนแต่พัฒนาตากปนิโกอดูดีเจอีเจน่าไอ้ปะไอ้สุเจ้าให้ระบนินะอีเสสุไอ้เนี่ยพิเศษบะอีเสสุซาบะตาบนิโกนังกิวาสิดีไอ้สุนังกิดะซานิงลีบันนี่เนี่ยยังบัดสุยามหาวต้องมาลีบันอดูบูขังเด็ดสิซาระเกสินังสุซาสุมน้ำมวยนี่สามีนารามีนุ่มนุ่มหาวคีบันนะนุ่มดีอันนี้ดูทับกเหล่าตานะบักิขันนรักลำเฮ้นุ้ยอาดิสิงห์ปังยาบะต่อสิบยาเลยก็สิงห์มังคราสุขังเจ๊ไอ้สูไม่ได้ยิงว่ากิมาเจ้าไอ้บุญนี่อดูน่ะไม่ได้กินสันนบีคราดิขังบุญนี่ก็ไอ้สิตัววิญญาณทับกระดมตัวบุญนี่อดูก็ไอ้สิเนี่ยปังไงได้บุตรที่ตัวบุญเนาะกะยี่ปังไงได้ใบเดียฮะจิงมีโอ้ยเรื่องสูตั้มได้เลยเรื่องบดีตั้มกิสันนบีมาตุ้งอินเนี่ยทับกตัวบุตรบุญนี่อดูงำหน่อยเดี๋ยวโอ้ยเรื่องบดีกะยี่กิตั้มเดินในยุ่งปาหลักนี่บุญเนาะฮะนั่งในบุสิตาวิญญาณบล็อกนั่งไม่ได้ทุกข์ให้อยู่ให้บล็อกไอ้เจ๊น่ะไอ้กี่หมายสิทุกข์ให้กี่ให้เรื่องที่ไอ้สูไอ้เจ๊กี่หมายก็ทุกข์ให้บุตรบุญนี่อาดนุเนี่ยเฮ้อกซาบีนั่งขังเดินนั่งกรีไอ้บูอกซาบีไก่น่ะนั่งได้ยินมาคงจิกบุดูดิบ้าโมหน่อยแล้วก็กรีก็ยินมาคงจิกบุเนาะไม่แต่น่ะจะโดนแม่พินบะอดูกะจินเดสุคริสนะส่วนบะอดูกะยาดน่ะยินมาคงมารองยงบุดูจิกบะน้องเอ็งมันนี่กว่าไอ้ดีวางใครน่ะอันนี้สิดีน้อยน่ะให้ดูรักกันตรงนี้เนี่ยตัวสิเดพัดบุญงไงด้านักตุ้มตากี่ได้นังมีอุสิตระบายบับูนัดซ้ำดุพอยดัดปตายแต่นังเขาสิหลักไปยกงำแล้วก็ซ้ำสิพอยนี่ไอ้ดีซ้ำพอยบักยาให้นัดดิยังงไอ้กี่ขบวนมาโจบเสียอุบระมาสิโนยเนี่ยก้าวปีกี่ก็อันสุมนะในงำล่านะมาพีพันเอกตัวให้เพชรจิงขัดประดุดาจิงมีกี่ขบวนอาโจบดอุบดาราดาคิดตั้งเขาตักใจอันสุมนะขันนี่อัสเจ้าเอสิเนี่ยวันที่สิ่งใดเลยบันนี้นะมาปังกับสุกันคดีนี้ตัววิสิไอ้บูโต๊ะและสิเดข้างดีนี้ตัววิสิคนเรียนหนุ่มไพ่ได้ลังคดีไอ้จบนั่นนี่ตัววิสิอาสมนาราธาสังนิสังดนะมาต้มตามรุมโซนตัวนั่นเลยมีงำลานให้ดิหลักปีนี้คริกิตุไม่เลยปนอให้บูจิงมีเนี่ยให้ดนะสิตาบตัวกันเนาะคริกิลักตะบนอกีโบยปนี่นั่นจ้ะราธาคีรับตัวระดุนให้ดิเฮ้กะริกีไอ้หนังบุกีด้วยบ้าฮะไอ้น่ะมีกี่มาบังแต่ขันนะบดอพัสดุให้เดินตัวบสิดานั่งยังอุสจีเนี่ยกว่าอาสมน้ำมองมาเสียขันนักดาวรีให้บสิทารุสังนักขังละดุนะนุยานี่เนี่ยตัวรีด้วยไอ้ตาพยายามนังไว้ก็ยาเร่ขนาดงังนั่นแหละบดีตัวมีกี่มาบังแต่ไอ้ไก่ก็อาศัยให้ระกะมาสนุปาอันนี้บุอามุกเกาเลยอีมาเกี่ยฮัลซาบ้าสนาตุ่มบ้านุยบุไก่เดลัยเกนั่งยี่ลูกปีน่ะตัวรีเสียยิงวุ้งเหล่าในนุยบัววัวมาปานน่ะทุกละโอสนาตุ่มมาทุกเลยก็ดาวรีมาอันสาวสุดทุกเลยไอ้ดงเดรเกก็ใส่ที่กินเหล่าหน่อยสิบ่ทารุสังนะขังดิขังเด็ดนุยกี่ลูกปีสิงเสียอามุกตะวารักน่ะบัดเต้าอีมามีกี่มาบังแต่ยามอีไก่ใส่ก็มาสิให้รู้บัดกี้มากี่ลูกปีบุกูดุนสังนักขี้วางใครให้เลยเฮ้ยก็ไอ้นู่นนี่มานังไอ้นี่ที่แกคุ้มให้ยิงให้เดินตรงแล้วก็นั่งหนุ่มตันสินครินก็ไอ้นู่นนี่ให้สิบ่มาวันนี้ขัดนั่นแล้วก็มวยมาป่านน่ะคุ้มให้ยิงสิบ่ยามนุ่งไงเนี่ยไม่ให้สิบ่เฮ้ยนุ่งไงบักกี่วันนั่นเด็ดยี่มาวันนี้สิอามันน่ะบ้าวันนี้อะดูกันมันน่ะสิ่งนี้มากี่สันนบีล้วนจัดแค่น่ะบักกี่มาตุ้งอินนั่งในริบดูนั่งตาดูโอ้ยยาเร่มีน่ะขนาดนั้นว่าคำดกเลยอะดูกันมวยมาป่านน่ะคุ้มให้วันนี้ยิงรีบวยอาสมน้ำมวยอันนี้สูมากี่มาทุกตรงนักขี้นุ่งมากี่น้ำมิดนี้ราดากันดิ่งลากะจะคุ้มดักอาสมน่ะให้ในรำอีเจ้สิไอ้หนังรังจิงเดสลุบดาอีป้าคุลักนับพิรักปนไอ้หน้าห้องนัดทงละปนี่เจ้าไอ้เจ้อาสมน่ะนิ่งลาในสังดูราดากี่มามังเด็ดทำราดาเยี่ยงมันสานิ่งมาปกละดุนะนั่งอีเสียหาวตรงมาเลยเหรอนั่นสิดีมาเอาเยี่ยงเลยแกนั่งมีคนได้ให้ดูกันดูกว่าเจ้ชอบอยู่นี่อีขนาดสู้ให้รู้นี่อาสมน่ะราดาอมตะไปรักษาบ่าวหาวมีเหรอนั่นที่นังบุคำไว้ในทุ่งอินโนให้บ้าอาสมหาวไปสิบ่อาศัยให้ระกราดานะพยายามนัสสินทรีมานัสุมนัสาริไงดาทารุสังเลยอีใครนู้ตัวริดูนะฮะสันโดนเงารกเงาหนักที่เหลือสาริดูนักการีฮะระดาให้เบี้ยมานังสิริบ้ามวนนี่ให้บักกี่วันนี่จ้าบดีกังทนดังไงนี่นังซาจิเสียระดา
ꯃꯈꯨꯠꯇꯨ ꯇꯨꯡꯗ ꯂꯣꯠꯂꯒ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯆꯥꯗꯦꯗ ꯏꯃꯥꯅ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯏꯁ ꯀꯌꯥꯗ ꯃꯁꯤꯁꯦ ꯊꯤꯔꯤꯕꯅꯣꯅꯦ ꯁꯦ ꯑꯩ ꯅꯤꯡꯉꯝꯂꯥ ꯅꯪꯅ ꯊꯣꯡꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯏꯃꯥ ꯑꯩꯅ ꯆꯤꯡꯗ ꯆꯠꯂꯨꯕꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯑꯣꯛꯁꯥ ꯑꯌꯥꯏꯕꯅꯤ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯊꯣꯡꯕꯅꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯍꯥ ꯃꯈꯥ ꯇꯥꯔꯛꯎꯅꯦ ꯃꯈꯥ ꯇꯥꯔꯛꯑꯣ ꯅꯤꯡꯉꯝꯂꯥ ꯊꯔꯣꯁꯪ ꯁꯥꯎꯔꯦ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯔꯣꯁꯪꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩ ꯍꯥ ꯅꯪꯅ ꯑꯣꯛꯁꯥ ꯑꯌꯥꯏꯕ ꯊꯣꯡꯂꯒ ꯉꯁꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯟꯗꯣꯅ ꯂꯩꯇꯦꯡꯕꯤꯁꯤꯅ ꯊꯥꯡꯒꯠꯗꯅ ꯆꯥꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯨꯡꯁꯦ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯣꯏ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯅꯅꯤꯡꯇꯝꯅ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯈꯟꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯛꯆꯥꯕꯤꯌꯥ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯆꯤꯟꯗꯤ ꯑꯁꯦꯡꯕꯒ ꯁꯥꯗꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯔꯣꯁꯪ ꯆꯠꯈ꯭ꯔꯤ ꯔꯥꯙꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯉꯝꯂꯥ ꯃꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯅ ꯄꯤꯖꯔꯒ ꯃꯁꯤ ꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯅꯪꯅ ꯊꯥꯛꯄ ꯂꯥꯡꯅ ꯉꯁꯤꯗꯤ ꯑꯩ ꯊꯨꯔꯦꯗꯅ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯑꯩꯅ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯗꯤ ꯏꯆꯦꯕꯨ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤꯀꯣ ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯅꯤꯀோ ꯉꯁꯤꯗꯤ ꯅꯪ ꯃꯐꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯅꯪꯗꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯆꯤꯡꯗ ꯂꯩꯔꯒ ꯃꯤꯔꯛ ꯇꯤꯟꯗꯕꯒꯤ ꯍꯧꯅꯕꯤ ꯅꯕꯨꯛꯇꯣ ꯑꯐꯕ ꯑꯝꯇ ꯈꯟꯗꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯋꯥꯗꯨ ꯆꯨꯝꯅ ꯉꯥꯛꯄꯤꯌꯨ ꯏꯆꯦꯅ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯕꯤꯌꯨꯀꯣ ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯕꯨ ꯆꯤꯡꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨ ꯆꯤꯡꯗ ꯂꯩꯕ ꯑꯩꯁꯨ ꯃꯤꯅꯤ ꯇꯝꯗ ꯂꯩꯕ ꯅꯪꯁꯨ ꯃꯤꯅꯤ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯅꯈꯣꯏ ꯇꯝꯗ ꯂꯩꯕ ꯃꯤꯅ ꯆꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯁꯦ ꯇꯧꯒꯅꯨꯅꯦ ꯑꯩꯈꯣꯏꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯅꯤꯅꯦ ꯑꯁꯨꯝꯅ ꯉꯥꯡꯅꯕꯁꯤ ꯇꯥꯔꯒ ꯑꯍꯟ ꯁꯥꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯔꯥꯙꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯍꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯣꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅോ ꯍꯥ ꯆꯤꯡꯃꯤꯅ ꯀꯅꯥꯅꯣ ꯇꯝꯃꯤꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤꯅꯦ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤꯅꯦ ꯃꯗꯨꯗ ꯅꯪꯅ ꯑꯗꯨꯅꯤ ꯑꯩꯅ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ ꯅꯨꯄꯥ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯃꯥꯅꯤꯕꯨ ꯆꯣꯞꯍꯜꯂꯤꯕꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯅ ꯏꯇꯩꯃ ꯅꯤꯡꯉꯝꯂꯥꯒꯤ ꯋꯥꯈꯜ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯏꯇꯩꯃꯒꯤ ꯆꯣꯞꯅꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯨꯗꯤꯡꯗ ꯍꯥꯏ ꯑꯩꯗꯤ ꯏꯆꯦꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤꯗꯤ ꯏꯆꯦꯁꯨ ꯏꯆꯜꯁꯨ ꯂꯩꯇꯕꯅꯤꯅ ꯏꯆꯦꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯒꯨꯝ ꯈꯜꯂꯤ ꯑꯗꯨꯅ ꯏꯄꯥꯝꯗꯒꯤ ꯄꯨꯔꯛꯄ ꯈꯨꯗꯤꯡ ꯏꯆꯦꯒ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯉꯁꯤ ꯊꯣꯡꯂꯤꯕꯗꯣ ꯃꯥꯅ ꯏꯃꯥ ꯕꯥꯖꯤ ꯈꯪꯈꯤꯅꯤ ꯍꯥꯏꯗꯅ ꯂꯣꯟꯅ ꯊꯣꯡꯖꯕꯅꯤ ꯑꯩꯅꯁꯨ ꯃꯗꯨ ꯆꯥꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯣꯏꯒꯤꯗꯤ ꯆꯠꯅꯕꯤꯅꯤ ꯅꯍꯥꯟ ꯃꯄꯥ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄꯅꯤ ꯉꯁꯤ ꯃꯥꯅ ꯏꯇꯩꯃꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯊꯣꯡꯈꯤꯕꯅꯤ ꯅꯤꯡꯉꯝꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯛꯄꯁꯦ ꯑꯩꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯨꯅ ꯏꯃꯥ ꯕꯥꯖꯤ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯊꯣꯡꯂꯒ ꯏꯆꯦꯒ ꯂꯣꯟꯅ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯩꯅ ꯏꯆꯦꯒꯤ ꯐꯠꯇꯅꯕ ꯇꯧꯈꯤꯕ ꯂꯩꯇꯕꯅꯤꯀꯣ ꯏꯇꯩꯃ ꯕꯥꯃꯣꯟ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯀꯅꯥꯅ ꯕꯥꯃꯣꯟ ꯀꯅꯥꯅ ꯃꯩꯇꯩ ꯀꯅꯥꯅ ꯆꯤꯡꯃꯤꯅꯣ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯅꯤꯡꯉꯝꯂꯥꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅꯁꯨ ꯏꯇꯩꯃꯕꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯅꯤ ꯅꯤꯡꯉꯝꯂꯥꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯥꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯊꯔꯣꯁꯪꯅ ꯔꯥꯙꯥ ꯅꯪꯅ ꯅꯤꯡꯉꯝꯂꯥꯗ ꯂꯥꯟꯅ ꯈꯟꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯃꯥꯅ ꯀꯔꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯗꯤ ꯅꯣꯏ ꯑꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤ ꯑꯩꯗꯤ ꯆꯨꯝꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯗ ꯅꯪꯅ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯑꯩꯅ ꯆꯨꯝꯅ ꯍꯪꯖꯕꯅꯤ ꯅꯪ ꯃꯉꯣꯟꯗ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯑꯩꯗꯤꯅꯦ ꯃꯥꯅ ꯀꯅꯥꯅꯣ ꯅꯪꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯀꯣ ꯋꯥꯡꯈꯩꯅ ꯏꯆꯥ ꯃꯧꯁꯥ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎꯀꯣ ꯑꯩꯈꯣꯏꯁꯦ ꯖꯥꯇꯤ ꯇꯣꯉꯥꯜꯂꯕꯁꯨ ꯙꯔꯃ ꯇꯣꯉꯥꯜꯂꯕꯁꯨ ꯃꯤꯒꯤ ꯃꯤ ꯑꯃꯠꯇꯅꯤ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯄꯅꯤ ꯆꯤꯡꯗ ꯂꯩꯕꯅ ꯀꯅꯥ ꯇꯝꯗ ꯂꯩꯕꯅ ꯀꯅꯥ ꯃꯗꯨ ꯊꯤꯕ ꯌꯥꯗꯦꯀꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯆꯤꯡꯃꯤꯅ ꯃꯌꯥꯝꯕꯅꯤ ꯇꯝꯃꯤꯅ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯗꯨꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤꯀꯣ ꯏꯄꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯅꯣꯏꯒꯤ ꯅꯇꯧꯁꯤ ꯎꯔꯒ ꯑꯃꯅ ꯕꯥꯃꯣꯟ ꯅꯤꯡꯉꯣꯜ ꯑꯃꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯅꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯉꯁꯤꯗꯤ ꯄꯨꯜꯂꯔꯤ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯣꯏ ꯑꯅꯤ ꯈꯠꯅꯕ ꯌꯥꯗꯦꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯔꯥꯙꯥꯅ ꯏꯅꯥꯎ ꯅꯤꯡꯉꯝꯂꯥ ꯑꯩ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯏꯆꯦꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯪꯕꯨ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ
ꯏꯆꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯋꯥꯡꯈꯩ ꯑꯗꯨꯅꯤꯗꯅ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯕ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤꯀꯣ ꯑꯔꯩ ꯑꯔꯩꯕ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯑꯃꯅ ꯁꯣꯏꯔꯦ ꯑꯃꯅ ꯉꯥꯛꯄꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯉꯁꯤꯗꯒꯤ ꯃꯧ ꯑꯅꯤꯗꯨ ꯈꯠꯅꯈꯤꯗ꯭ꯔꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ